LAMPHELPAT LEIBA National Institute of Technology and IT Manipur के registrar KH.TOMBA के official quarter के gate ता SHAKHANGDABA Shingna Wakhat March 19 के AHING bom THAMJILAMBABU YANINGDABA PHONGDOKTUNA ngasi NIT Manipur के campus ता institute asigi staff Shingna Wakhat Meepham Phamkhre Wakhat Meepham aduga mari leinana NIT Manipur के students activities and sports officer KH Thangkimna hai State asigi mai oiriba institute asigi registrar ke MU da LEIBA mahaki quarter ki gate ta bom thamjilamba se thamoi sokna nungaite matungda asigumba thabak asi chathabiganu institute asigi staff sing mathau ningthina pangthok ngamhanbiyo nungainadaba leirabasu wari sanaduna wakhal taminnabiyo haina mahakna makha takhi अखोई इंस्टीट्यूट ऑफ नेशनल इम्पोर्टेंस NIT मणिपुर की हंदक रजिस्ट्रार की रेसिडेंस की गेट बॉम जानसिंदुना की हन खंगनब थोदोक असी अखोई NIT मणिपुर की एम्प्लॉई सिंगना हैनिंगाई लेतना पेनब फोंदोकचरी कोई एजुकेशनल एनवायरनमेंट बु फ्री ओहलु हैदुना मफम क्यादा खुलाउ लाउनरिंगाई मतमसिदा असिगुंब थोदोक असिना NIT मणिपुर की लाइरिक लाइसु तंबगी अमदी एडमिनिस्ट्रेशन द अचाउबा अकाइबा मजेत पीरे मरम अदुना NIT मणिपुर की एम्प्लॉई सिंगी मुहुत सिंदुना अहक मीडिया खुंथांग द हाइजरी मदुदी मतुंग द असिगुंबा की हन खंगनबगी थोदोक असि अमुक हन्ना तौबिगनु हैना रिक्वेस्ट तौजरी Amaramda Wakhat Meepham aduda saruk yakhiba institute asigi hostel supervisor Surjit Sagol semna hai NIT Manipur na ngasi faubada lamdam asigi engineer kaya putoktuna mapal lamda sel tingna engineering tamba chatkadaba lamdam asigi mahiroi kaya mai hei tamba phanghanduna lakle handak institute asigi registrar ge yumgi geta bom thamjilamba si condemn tawi matungda asigumba thabak ase makhatana chathabiganu haina mahak makha takhi sumaina aikoigi NIT sigi staff singi oiba yum singchide da sumaina tawbase yaragadi tawbiganu akoi ki NIT se Manipur gi onadi yamna mak tangai phataba engineer tambagi adu yamna dakar leiba NIT amakhakni masi Manipur macha kaya amasum masidagi magi punsi gi phire kaya am lepangam graba chahi 15 suraba du me institute sumaina akoi gi irei kai gi irei park ki oiba akoi gi mipung khudimakna chauthok chaningai oiraba sidaista ki akhang pibirakpa haibase chhatragi punsi chhatragi khunaida koi apanba ayetpa pirakani aduga koi leijariba staff singsu tangdu leitana thabak chi tawbo ngambagi dongtabdu leite aduna ngasi press media gi sinau mayang gi mamangda koi NIT gi staff amo oina hairiba thodok sing asi amuk hanna matungda tawbidanaba hena koi appeal tawje